Samsung ase Korean maroni masi Korean word same amasung sang na pullaga sebani same gi English ta meaning ri 3 haibani aduga sang na star haibani Korean da number 3 asi yamna powerful ni haina thajani aduna Samsung da yauri ba same asina power bu represent tawi Adidas ki logo ase mountain bu represent tawi amasung mountain challenges bu represent tawi Adidas na haining li basi athletics or micham singna Adidas ki shoe ase tongduna makhoi gi daily life ta lakpa khudong thiba challenges khuding mapu face taw haining li bani Puma gi logo da yauri ba sa ase tiger na te masi cougar hari ba sa makhal aduni masi gi chen ba gi chang ase 80 km/h ni amadi masi 20 to 40 feet mu wang na chongi amadi masi gi sa ase gi scientific name ase Puma concolor haibani company asina sa ase gi magun bu uttuna makhoi gi product ki quality bu tai Amazon gi logo da yauri ba arrow line asi A dagi hauraga jet ta loisilli bani masina takning li basi Amazon da A to Z product fangi haining li bani amasu masigi logo asigi ani suba depiction asina masida yauri ba yellow curve line asina smile bu represent wi haibadi customer gi maithong de smile lakpa pami haina Amazon na hainingi Apple gi famous logo asigi mamang da makhoi gi logo asina oirami masida yauri ba sin asina gravity gi matang da Newton da Apple na tarakpa adu happy matungda Steve Jobs na khalai madudi masigi logo asi khara complex oi aduna makhoi gi logo asi khara simple oina ba Rob Zenoff koba designer da ahan bada masigi logo asi sahalami madugi matungda tapna Apple gi logo gi evolution lakhi adubu masigi logo asi da side ta kakthatpa or chathatpa gi mawong uba phangi basigi matangda 2016 da Rob Zenoff da interview amada hairami madudi mahangna hairami akoiba haibadi round type ki fruit mayam lei adubu generally ayamba miyol sine apple chabada mayamna asumaina chaba haugalli aduna mahangna apple gi logo asi asumna semkhibani haiki that you never be